Prem Story Collection hariba channel asigi maikaidagi mayambu hainingai leitana thagachari amadi channel asibu matam pumbagi oinasu support tawbiyu haijari. Aduga channel asida makal makha kayagi wari amadi audio drama kaya ama channel sida puduna lakjage. Channel asi mayamgi ngahaktangda oirasu awa wakhaldagi pothanaba haiduna semjaba channel amakakni. Channel asida hapkadawriba wari kaya amagi thawai happigadawriba sound amadi video editor da luwang amadi Prem Kanta. Channel asigi founder oina leibiribana Widrom Prem. Channel asibu kaida soikhigani haina yengsinbigadaba admin oina leibiribana Ramesh oina. Channel sida writer kayagi waribu khonjelgi mating lauduna narrator kaya amana khudul tamjagani. Loirakpada channel asibu miyamna support tawbiyu amadi pukning thagotpiyu haijari. Channel gi maikaidagi mayamgi mafamda.